Hi everyone, welcome back to my channel. PK Kothaminasi Kaminasi. Live Tazabaga Ngairuna Lebiramba Koi notification and Topiri Kanakana Ming Ibiragam Nuajanetare. My water worry with Sanasi Santuga live to Mumu worry with Sanaraga Mam keep win Pominaba System Noa Tarico. I don't know, ma'am. Come on, ma'am, Tokiro. Thing the thing. To Taragasu. Lights ahan ba manambire kanano. Tang light nambirak pa amadi ahan matokpirak budu comment amam tang ibiraga ming habiraga di channel the sigi market game no ajene hatari ko. Okay. Topic amagi matang da kayum kharachu hijack kan banga sise. Arya Imphal, good evening yamba. Okay, good evening. Good evening. Welcome back to my channel. Yam nungajay first comment pibirakpa Arya. Okay, kayum kharasum nainasi tanasi mapung na koigi mamang na thamjaramba yumbalun gi matang jingji khara mo hojaraga tareko. Haida Saksarbo kay mathen jarage tina naure. Okay, tina naure. Welcome back to my channel. Yam nungajay chan lakpiba ai good evening bong. Okay, good evening all of you. Welcome back to my channel. Unare yam nungajay live amu tawjaba matamda mayam ngaiduna leibiramba thokpirakpa yam nungajay. Ai sound tabibra mayam. Amta habiro kana namta. Okay, sound ai sound si ai ngang basi tabibra. Ngasai making ngang ga sound taram derga yam nungajay te tariko. Sonia Sare, okay. Ariai Paul Tai Tai, okay. Thank you so much. Reply Bibi Rakpa MYJ. Ngakang naraga I topic omagi matang kitang haijake mayam khra lak pangai jagi ko. Okay, Thagatsari Ibung Tai Ibung, okay Mona Angom, thank you so much. Tina Narem. Some ka me da se tai, okay. Oi, some kakjare. Some si sang si na si thing ko si mai am hina da bai tare ko samje. Samje na thing ko aduna samji tam tien ka ga sum nuai le bisina ingon khran nuai je tare. Amu mu kak ko tien ka kini adu na si no hek hogala ga na si thing matam da ingon da samji am sang bu khan je ne tare ko adu dum ka ki mayam light khran na biro light tam kak le bisin nuai je te. Light batam da khran na biro light notification light si da am kak mi am kak light to biro ko ma le kitang nuai je te. Adun light khran na biro aduga mayam kitang yama kanda ai yam interesting oigedaba topic amaga mamang naina thagat sakiba kitang remind tawjaba haitare mayam na thambirakpi matung ina live ta aikogi live tang karani mamang naina thamjakiba jumbalon lamjing gi matang do adu kharaga live ta sum naina se tana se haibagi comment pibirakpa adagi aigi WhatsApp ta message thabirakpa singdo adugi dum ai sum khara tawjaraga haitare mamang da legibi singdo thiba wai thiba phanghaudre kaina so habirakpa sam yawe bro gi ming habiro texam prem okay prem aigi ming kamesor kawe elais jumdana bakta hina su kaune ming asengba aigi economic name de lebese kamesor hina kawe ko okay just Sonia okay, thank you so much. Common entertainment abema haira nbem abema okay tina dagi ming kari koge aigi ming kamesor kawe kamesor ayam toina sum haijabane aigi kano da su ko blog sing da sum aigi ming sum panjabane sana kamesor kawe mayam nadi pk na sum khangnare tare se na nuksibi duna sum ko birakpane ayam almost manipur gi mafum ayam bada ingonda ko birakko message thabirakpasi bro pk da pk sum da sum haibire tare ko mayam na nuksibi bane ngakane मैम लाइट खरग नबीरो लाइट उसिना सिन लाइट अनि फोदे सुर माले तिना नावरेम ओके आई मिंग हंगबिर कोई हाइजरे को कामेश्वर कवे एलाइस जुम द मयामना नुक्सिबिदुना भक्त हन को बुसो दम यावदब नते यावे अदुगा ऑलमोस्ट हजिक्ति चैनल जी हांगजबनगी तामो पिके ब्रो पिके दा पिके सोमना लोइन चक्रे तारे ओके लाइट अहम बोदे सुबिरे याम नुगाजे मैमना लाइट नबीबा ओके aduna ai just
minute se hoji aina live thabji minute 10 yobudagi ai topic amagi matang da khara haijake mayamna thamaning muler sum haibiro tare neina se ko da kamisur ngasi di kari topic no okay tina naurem jumbalon gi matang da khara tawjirake jumbalon gi mayamna aigi comment da or natraga WhatsApp ta sum haibire tare ko jumbalon gi manga thamgiba topic sing jumbalon lamjing se ai ahan matang kaktagina nifu taruk suba tangkak phoda fajana thamjakrame tare ani kogi jumbalon gi mari lenaba sing sida koina khangjin ba yaba haitare hojiki matamda thodi sanadraba aduga mapung oina mamangai ahalaman sing thambiram sing se koi pura kan thokpa yade tare ahalaman sing thambiramba chanda kanglon si lerambagi ngasi chokot pa haibasi lerini karigum ahalaman sing karigum khara to biramdaba thambiramdaba targadi ngasi asifuki stage ta tawriba sing jamta toromoy hatare masi aigi wakaloni aduna aidi ahalaman sing thambiramba chanda kanglon mayam sing kitang neinajaba pamjaba amadi masigi marai mapung oina mo koigi kayani jumbalon gi mari leinaba singse masi si koi khangnadaba adagi thau sanarakdaba kyasin maram oraga khudong thiba nanga kandadi si toromagidi fagadamne kayani hekta khanabagum haitare siguma yam lei aduna sar ke live udaba kuire thoksom niranjan okay niranjan chume ai yam toine ti thadre du maram ta hanakti hafta ki khara udum thajabane hetare ko hana de de hanakti khara toine thare Surya Kumar Singh, welcome back to my channel. Kai Lai, okay, welcome. Aduna thamjaning bu wafam di ekoi jumbalon se kari no hetara gadi turian gi lengoi de gi hen copy hen so hainari ne turial gi lengoi de gi hen copy haduna hainari ne aduna akoina yum banari basi kari gi no bo amtang yeng sibo ko Hoidrom Surjamani, okay, welcome back to my channel. Surjamani, once again, yam nungai jai kai su lai, okay, yam nungai jai unajaba thengnajaba mayam thengnaba yam nungai jai, okay. Aduna mayam sengmadi khajitang walang godo male ngase ni thabasi ko asumani bung mana okay aduna mana angom asumani okay then thamjani bu wafam di ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯅꯤꯁꯨꯕꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯍꯨꯝꯁꯨꯕꯗ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯔꯤꯁꯨꯕꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯥꯏꯚꯇꯗꯤ ꯊꯝꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯦꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯁꯤꯃꯛ ꯍꯥꯏꯗꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥ ꯃꯁꯤꯗꯩ ꯍꯦꯟꯅ ꯈꯪꯕ ꯌꯥꯕ ꯀꯌꯥꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯑꯩ ꯑꯌꯥꯝꯕ ꯊꯝꯖꯈ꯭ꯔꯦ ꯁꯤꯁꯨ ꯊꯝꯗꯤ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦ ꯖꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯗ ꯖꯨꯝꯕꯥꯂꯣꯟꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗꯇꯒꯤꯅ 94 ꯁꯨꯕ ꯏꯄꯤꯁꯣꯗ ꯐꯥꯎꯗ ꯑꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ mayamna thau sabidaba mayamna thau saramdaba madubu yengurukandadi isada khudongthiba nangakandadi o masi chumiko haina thibirakpa hangbirakpa tanabirakpa kayam yorakpana maram orakanda yam nungaijabdi marakthana ainigi channel si hangjarobudagi ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯊꯧꯋꯥ ꯁꯥꯗꯕ ꯑꯃꯗꯤ ꯂꯥꯏꯑꯣꯏꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯧꯒꯗꯕ ꯀꯌꯥ ꯂꯧꯔꯝꯗꯕ ꯀꯌꯥꯗꯣ ꯉꯁꯤꯗꯤ ꯆꯥꯎꯈꯠꯂꯕ ꯖꯒꯥ ꯖꯒꯥꯗꯒꯤ ꯑꯣꯏꯔꯁꯨ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒꯤ ꯑꯣꯏꯔꯣ ꯂꯩꯔꯝꯕ ꯀꯌꯥꯁꯤꯡꯁꯤꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯍꯪꯕꯤꯔꯛꯄ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯧꯅꯕ ꯍꯣꯠꯅꯕꯤꯔꯛꯄ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯊꯤꯕꯤꯔꯛꯄ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯑꯐ ꯐꯠꯇ ꯀꯌꯥ ꯑꯃ ꯅꯩꯅꯔꯛꯄ ꯈꯪꯅꯕ ꯍꯣꯠꯅꯔꯛꯄ ꯀꯌꯥꯁꯤꯡꯁꯤꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯖꯔꯨꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯍꯩ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯂꯩ ꯌꯨꯝꯕꯥꯟꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯞꯏ ꯍꯥꯏ ꯌꯨꯝꯕꯥꯟꯕꯁꯦ ꯌꯥꯝꯅ ꯀꯨꯞꯏ ꯀꯌꯥꯝ ꯃꯇꯤꯛ ꯀꯨꯞꯏ ꯍꯥꯏꯕ ꯃꯇꯝꯗ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯏ ꯇꯨꯔꯦꯜ ꯂꯩꯉꯣꯏꯁꯦ ꯌꯥꯝ ꯀꯨꯞꯏꯀꯣ ꯇꯨꯔꯦꯜꯗ ꯂꯩꯕ ꯂꯩꯉꯣꯏꯁꯦ ꯌꯥꯝ ꯀꯨꯞꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯀꯨꯞꯏ ꯁꯤꯅꯤ ꯗꯦꯠ ꯃꯤꯟꯁ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯀꯨꯞꯄ ꯍꯥꯏꯕꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯀꯔꯤꯝꯇ ꯆꯤꯊꯣꯛꯇꯅ ꯂꯤꯊꯣꯛꯇꯅ ꯆꯠꯈꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ ꯀꯨꯞꯄꯒꯤꯗꯤ ꯌꯨꯗꯦꯒ ꯍꯥꯏꯅꯔꯤꯗꯨꯅꯦ ꯀꯨꯞꯄꯒꯤꯗꯤ ꯌꯨꯗꯦ ꯍꯥꯏꯅꯔꯤꯗꯨꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯨꯞꯄ ꯗꯔꯀꯥꯔ ꯂꯩ ꯀꯨꯞꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯨꯞꯄ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯀꯨꯞꯆꯕ
ꯑꯗꯨ ꯈꯛꯇ ꯑꯣꯏ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯈꯤꯕꯁꯤꯡꯗꯣ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯜꯂꯤꯕꯅꯣ ꯀꯔꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯤꯕꯅꯣ ꯀꯔꯤꯒꯤ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯗ ꯌꯨꯝ ꯄꯥꯜꯂꯤꯕꯅꯣ ꯁꯣꯔꯤ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤ ꯂꯧꯔꯤꯕꯅꯣ ꯀꯔꯤꯒꯤ ꯂꯨꯍꯣꯡꯉꯤꯕꯅꯣ ꯀꯔꯤꯒꯤ ꯃꯆꯥ ꯄꯣꯛꯏꯕꯅꯣ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃ ꯁꯥꯔꯒ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯄꯥ ꯑꯃ ꯑꯣꯏꯔꯛꯏꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯅꯩꯅꯗꯕ ꯌꯥꯗꯦ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯍꯣꯏ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯕꯤꯗꯁꯨ ꯀꯨꯞꯇꯕ ꯌꯥꯗꯦ ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯁ꯭ꯇꯦꯞ it's in every step and it's in every time it's in every place ꯅꯩꯅꯗꯕ ꯌꯥꯗꯦ ꯀꯨꯞꯇꯕ ꯌꯥꯗꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯨꯞꯄ ꯍꯥꯏꯔꯒ ꯄꯩꯁꯥ ꯀꯨꯞꯄꯈꯛ ꯑꯣꯏꯅ ꯂꯧꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯤ ꯌꯥꯗꯦ ꯁꯤꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯌꯥꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯐꯝꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯐꯕ ꯏꯆꯥ ꯏꯁꯨ ꯄꯣꯛ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯃ ꯊꯝꯃꯝꯕ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯃꯨꯠꯇꯅꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯐꯕ ꯊꯝꯃꯝꯕ ꯃꯁꯤ ꯑꯐꯕ ꯊꯝꯅꯕꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡꯗꯤ ꯀꯅꯥꯅ ꯂꯧꯒꯅꯤ ꯃꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯇꯉꯥꯏ ꯐꯗꯕ ꯑꯃꯅꯤ ꯃꯗꯨꯅꯤ ꯑꯩꯅ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯄꯟꯖꯔꯤꯕꯁꯤ ꯁꯤꯅꯤ ꯑꯩ ꯀꯃꯦꯟ ꯑꯃ ꯄꯥꯖꯔꯛꯀꯦ ꯃꯈꯥ ꯑꯃ ꯁꯝꯊꯖꯔꯛꯀꯦꯀꯣ ꯑꯣꯀꯦ ꯀꯃꯦꯟ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯣꯀꯦ ꯅꯤꯔꯟꯖꯟ ꯂꯩꯔꯦ ꯁꯨꯔꯀꯨꯃꯥꯔ ꯂꯩꯔꯦ ꯍꯨꯏꯗ꯭ꯔꯣꯝ ꯁꯨꯔꯖꯃꯅꯤ ꯁꯤꯡ ꯑꯩꯁꯨ ꯂꯥꯛꯑꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯨꯏꯗ꯭ꯔꯣꯝ ꯁꯨꯔꯖꯃꯅꯤ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯆꯨꯝꯕꯅꯤ ꯏꯕꯨꯡ ꯃꯅꯥ ꯑꯣꯀꯦ ꯔꯤꯅꯥ ꯄꯨꯈ꯭ꯔꯝꯕꯝ ꯑꯣꯖꯥ ꯉꯁꯤꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯑꯩ ꯀꯣꯕꯤ ꯁꯥꯛ ꯆꯥꯖꯔꯦ ꯁꯨꯔꯖꯀꯨꯃꯥꯔ ꯏꯌꯥꯝꯕ ꯏꯃꯥꯟꯅꯕ ꯇꯤꯟꯅꯕꯁꯦ ꯑꯩ ꯐꯪꯗꯔꯦ ꯀꯔꯤꯒꯤꯅꯣ ꯐꯪꯒꯅꯤ ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯑꯦꯚ꯭ꯔꯤ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯅꯍꯥ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯉꯥꯛꯀꯅꯤ ꯂꯣꯏꯅ ꯂꯣꯏꯅꯒꯅꯤ ꯁꯨꯔꯖꯀꯨꯃꯥꯔ ꯁꯤꯡꯍ ꯀ ꯃꯅꯤꯄꯨꯔꯗꯗꯤ ꯊꯥꯕꯜ ꯆꯣꯡꯗꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯊꯥꯕꯜ ꯊꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯨꯅ ꯊꯥꯕꯜ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯆꯣꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯃꯥꯡ ꯆꯍꯤꯗꯤ ꯍꯧꯅ ꯊꯤꯡꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯀꯨꯝꯁꯤ ꯆꯍꯤꯁꯨ ꯊꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯀꯣꯔꯣꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤꯁꯤꯅ ꯂꯣꯏꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯤꯡꯍꯟꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯗꯒꯤ ꯊꯥꯕꯜꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯉꯥꯎꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯩꯔꯦ ꯁꯤꯇꯁꯨ ꯅꯠꯇꯅ ꯈꯔ ꯂꯤꯇꯛ ꯇꯧꯗꯨꯅ ꯂꯩꯔꯕ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯦ ꯀꯨꯝꯁꯤꯒꯤ ꯌꯥꯎꯁꯪ ꯑꯁꯤꯗ ꯑꯁꯥ ꯀꯌꯥ ꯑꯃ ꯇꯧꯖꯔꯝꯕ ꯀꯌꯥꯁꯨ ꯂꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯁꯤꯒꯤ ꯑꯐꯕ ꯂꯩꯔꯝꯕ ꯌꯥꯏ ꯐꯠꯇꯕ ꯂꯩꯔꯝꯕ ꯌꯥꯏ ꯕꯠ ꯇꯧꯕꯇꯕꯨ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯁꯦꯝꯅꯤꯡꯗꯨꯅ ꯂꯩꯔꯤꯅꯦ ꯍꯥꯏꯗꯤ ꯌꯦꯡꯁꯤꯕ ꯊꯥꯕꯜ ꯊꯤꯡꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕꯅꯗꯤ ꯐꯩ ꯑꯩ ꯌꯦꯠꯆꯔꯣꯏ ꯕꯠ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯏꯂꯦꯛꯁꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯌꯦꯡꯕꯤꯔꯣ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯂꯩꯔꯝꯕ ꯀꯣꯔꯣꯅꯥꯒ ꯂꯣꯏ ꯃꯥꯡꯈꯤ ꯍꯥꯏꯇꯥꯔꯦ ꯊꯥꯕꯜ ꯊꯤꯡꯕꯗ ꯑꯩ ꯋꯥꯔꯧꯖꯕ ꯁꯥꯎꯖꯕ ꯅꯠꯇꯦꯀꯣ ꯇꯧꯔꯒꯗꯤ ꯂꯣꯏꯅ ꯀꯔꯤ ꯁꯤꯁꯇꯦꯝ ꯑꯃ ꯅꯥꯏꯅ ꯇꯧꯍꯟꯅꯤꯡꯕ ꯈꯤꯇꯪ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯅ ꯈꯪꯖꯔꯨꯕ ꯍꯩꯖꯔꯨꯕꯗꯤ ꯅꯠꯆꯗꯦ ꯍꯤꯔꯝꯁꯤꯗ ꯑꯩꯅ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦ ꯆꯨꯝꯅ ꯈꯛꯀꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯃꯇꯪꯗꯤ ꯍꯥꯏꯖꯕ ꯋꯥꯅꯤ ꯊꯥꯕꯜ ꯄꯜꯂꯛꯄꯁꯤꯗ ꯑꯣꯀꯦ ꯃꯦꯝ ꯃꯗꯦꯕꯤ ꯁꯥꯔꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯃꯦꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ 700-59-833-96 ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ 700-59-833-96 ꯑꯣꯀꯦ ꯇꯤꯅꯥ ꯅꯥꯎꯔꯦꯝ ꯗ ꯀꯥꯃꯦꯁꯣꯔ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯕꯅꯦ ꯊꯥꯕꯜꯗꯣ ꯅꯨꯃꯤꯗꯥꯡ ꯆꯣꯡꯒꯅꯨ ꯍꯥꯏꯕ ꯅꯨꯡꯊꯤꯟ ꯆꯣꯡꯕ ꯌꯥꯏ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯑꯁꯣꯝꯒꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯒ ꯅꯍꯥꯟ ꯀꯥꯡꯂꯨꯞ ꯑꯃꯅ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯈꯤꯕꯗꯤ ꯊꯥꯕꯜꯁꯤ ꯄꯨꯔꯥ ꯊꯤꯡꯉꯤ ꯈꯨꯠ ꯁꯝꯅꯔꯒ ꯄꯥꯏꯕ ꯈꯣꯠꯄꯁꯤ ꯂꯣꯏꯅ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯕꯔꯗ ꯌꯥꯎꯔꯛꯏꯁꯦ ꯆꯣꯡꯒꯗꯕꯅꯦ ꯅꯨꯃꯤꯗꯥꯡ ꯅꯠꯇꯕ ꯅꯨꯡꯊꯤꯟꯗ ꯆꯣꯡꯒꯗꯕꯅꯦ ꯑꯗꯨ ꯇꯧꯒꯗꯕꯅꯦ ꯃꯌꯥꯝ ꯍꯥꯏꯔꯤ ꯑꯩꯅ ꯊꯝꯅꯤꯡꯉꯤ ꯄꯣꯠꯇꯤ ꯊꯥꯕꯜ ꯆꯣꯡꯒꯦꯔꯥ ꯆꯣꯡꯉꯣꯏꯔꯥ ꯊꯤꯡꯒꯦꯔꯥ ꯊꯤꯡꯉꯣꯏꯔꯥ ꯑꯩꯅ ꯊꯝꯅꯤꯡꯕꯗꯤ ꯑꯄꯥꯝꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯌꯥꯒꯗꯕ
पुनमꯛꯅ यागदब मतम मतम की ngang hakki nataba chap chaba system ma chalai gi loi pamjaba hai tare ko anyway yengsi ko ado kasar dadi lore thabalna lakningwa leradi lao okay Surya Kumar asmai tokse kasar ki thabal se ai shom blog oina sema yam thaganinge noi kitang namaga aigi whatsapp number da kha thabira agadi yam nuai jagani hek noi na nam phajena khanba makai loina thabiro ai blog khara sum sema thagasarke kasar ki thabal se ai siam yam yengsu yengninge aduga yengninge si blog yam semningba ane Manipur to toriba adi somna toriba kasar to torisi khenaba si kamai lege yam yengjeningba do lakpa si ngon kitang hojik problem khara lei lakpu ngamjate tobutobo nakhoi na video khara namma kanda faja faja ba kano singji khara thawgat piraga aina so mayam de expose to jam pamja ba tare koi kasar da leibiri ba mitei singsina sumaina leiriba thabal jomai koi inat ki leiriba singji bu mangan dana bo hona biriba amadi kan jokat pina hona riba tawriba mayam singji karam mong da tawri ka habese aina mayam da su khara expose to bu pamjai adum noi mayam khara mating pangbiro sum aigi whatsapp number da thabiro hai tare ko okay Japan ta kelambam Japan Japan की message पागे तो बोगा कखरे Japan अमतंग थाबिरो Japan tina naurem 7005987396 okay tina naurem agi number ibire yam nuai jai tina naurem thank you so much okay mema devi okay thanks okay welcome anju chenglei okay holy chatpa thingbro kaka anju chenglei se agi nungsirabi chanapi ma message thabire yam nuai jai anju chenglei singer ni holy chatpadi thingdabane holy chatpa thingdabane man pangibu holy di ai an hai gibane adu ma cho khara sop nga ga to bo kopa kaina khara de lei gibane ko adu cha anju wena isai yargadi chatpio mai pakna chatpio ko madu aigi aina noida yaduna chatlaga so noida bor pijari aigi maikai deki anju chenglei okay mayam comment ngaktung lepagana ai muk kano thajarake hai makha kar samtajarake ko kangasi so thabal lei hayeng thabirake okay khara phajana nambiro aduga tawriba mong singdu ko kamai tawni di just go jong thaban phajaba mong ma taw singjo adagi bel thinbado oiro tairiba hek noina phaje khan makai phajana namaga mata khara ai loi punsin jage punsila fan semake ko aduga cameraman jo ai phajana sum mayamda haijarake maming sum ibiro number ko mi singju ko Abinas nungthongbam saksarbo saksajare Abinas saksajare okay adun ai makha mu tajarake aikoi mi singna khallisi sineba kai khange kanda Surya Kumar Singh hoi okay ai ngai ni ko Surya Kumar noigi video lakpa ngai ri ni ko noigi video lakpa ngai ri ni asumai na towe hayeng si lamtai thang jorongani mayam lamtai thangja lamtagi thangja ahan ma thangja ni adu sigi matang lamtagi thangji matang da so ai lok semjarake hayeng ji sem sirana nangbre thabak si am chin bhai tar ji kan se bom sem ge na khalle ngoni am wa ba matam oi aduna ngam by means torga sem ngam na hon jarake lamda thangja gi matang se blok si ko hayeng sum aduna thamjani wafam ding sai makha chatha jarak poina mane da kamaso okay okay aduna koi jumban bagi lambi da mayamna khanari se ahan bada pakhang lesa oringai matam da jumban bagi lambi se phajana khangnadana jumban mari thamnaraga jumban lambai da lakhiba masina maram orakanda jumban laba matungda awaba kaya am leidaba nate leinai aduga yimbalaba matungdana amuk madu khangnaba honaba matamda haukraba matungda khangnarakpa kongai ama sisu leidaba nate mayam singdi manungda aisu sum yaudaba nate yaurebane hana loina khanga horokkiba nate ese kona khangakpa kya ama yawe tare ko
ꯑꯗꯨꯅ ꯑꯩꯅ ꯈꯪꯕ ꯃꯈꯩꯁꯦ ꯑꯩꯒꯤ ꯃꯇꯝꯗ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯃꯌꯥꯝꯗꯗꯤ ꯍꯦꯟꯅ ꯈꯪꯍꯟꯅꯤꯡꯕ ꯃꯌꯥꯝꯗ ꯑꯦꯛꯁꯄꯣꯖ ꯇꯧꯅꯤꯡꯕꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯑꯩꯅ ꯈꯪꯖꯕ ꯅꯩꯅ ꯍꯦꯛ ꯄꯥꯖꯔꯕ ꯃꯈꯩꯁꯤꯡꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯊꯝꯖꯔꯤꯁꯤꯅꯦꯕ ꯑꯣꯀꯦ ꯁꯍꯦꯟꯕꯤ ꯗꯦꯕꯤ ꯇꯥꯃꯣ ꯋꯥꯆꯞꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯂꯥꯏꯚ ꯂꯣꯏꯔꯀꯥꯟꯗ ꯃꯦꯁꯦꯖ ꯍꯟꯕꯤꯔꯛꯑꯣ ꯑꯣꯀꯦ ꯌꯥꯏ ꯍꯪꯕꯤꯔꯛꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯖꯄꯥꯟ ꯇꯈꯦꯜꯂꯝꯕꯝ ꯖꯄꯥꯟ ꯕ꯭ꯔꯣꯗꯔꯗꯤ ꯃꯔꯛꯇ ꯊꯥꯕꯜ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯕ꯭ꯔꯣ ꯊꯥꯕꯜ ꯌꯥꯎꯒꯗꯕꯁꯦ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯊꯥꯕꯜ ꯆꯣꯡꯉꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯎꯕ ꯌꯥꯝ ꯏꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯤꯀꯦ ꯊꯥꯕꯜ ꯆꯣꯡꯉꯦꯅ ꯚꯤꯗꯤꯑꯣ ꯅꯝꯅꯔꯛꯀꯗꯕꯁꯨ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯉꯁꯥꯏꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯌꯨꯝ ꯅꯧꯅ ꯄꯥꯜꯂꯤꯕꯁꯤꯡꯅꯁꯨ ꯈꯪꯕꯗ ꯇꯉꯥꯏꯐꯗꯕ ꯗꯦꯟ ꯃꯆꯥ ꯃꯁꯨ ꯂꯩꯔꯕꯁꯤꯡꯅꯁꯨ ꯈꯪꯕꯗ ꯇꯉꯥꯏꯐꯗꯕ ꯑꯥꯏ ꯃꯤꯟ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯂꯝꯕꯤꯁꯤ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯧꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯇꯝꯗ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯏꯊꯣꯛꯑ ꯂꯩꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯅꯗꯤ ꯀꯔꯤ ꯈꯪꯒꯅꯤ ꯑꯩꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯐꯖꯅ ꯇꯥꯛꯄꯤꯒꯅꯤꯅ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯇꯉꯥꯏ ꯐꯗꯦ ꯁꯤꯅꯦꯗ ꯀꯩꯅꯣ ꯀꯀꯥ ꯑꯩ ꯇꯨꯝꯃꯒꯦ ꯑꯕꯤꯅꯥꯁ ꯑꯣꯀꯦ ꯇꯨꯝꯕꯤꯔꯛꯑꯣ ꯗꯁꯦ ꯀꯩꯅꯣ ꯄꯥꯈꯪꯂꯣ ꯅꯠꯇꯦ ꯇꯤꯅꯥ ꯑꯩ ꯄꯥꯈꯪ ꯅꯠꯇꯦ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯦ ꯏꯆꯥ ꯑꯅꯤ ꯂꯩꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯑꯦꯗꯒꯤꯅ ꯖꯦꯠ ꯐꯥꯎꯃꯛ ꯈꯪꯗꯕ ꯇꯥꯔꯒꯁꯨ ꯑꯦꯗꯩꯅ ꯃꯌꯦꯛ ꯈꯔ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯈꯪꯕꯗ ꯇꯉꯥꯏ ꯐꯗꯦ ꯁꯤꯅꯦꯗ ꯀꯣ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯇꯝꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯗꯦ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯁꯤ ꯈꯪꯗꯣꯔꯤꯁꯦ ꯁꯤꯔ ꯐꯥꯎꯕ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕꯗ ꯈꯪꯉꯒ ꯆꯠꯈꯤꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯐꯖꯅ ꯈꯪꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯍꯧꯒꯠꯂꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯔꯝꯒꯗꯕꯅꯤ ꯇꯥꯛꯄꯤꯔꯝꯒꯗꯕꯅꯤ ꯃꯇꯝꯗꯨꯅꯤ ꯑꯩꯒꯤ ꯑꯐꯕ ꯏꯆꯥ ꯄꯨꯊꯣꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯅꯩꯅꯕ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯤꯀꯦꯒꯤ ꯂꯥꯏꯐꯁꯨ ꯃꯔꯛꯇ ꯈꯔ ꯌꯦꯡꯕꯤꯕ ꯄꯤꯀꯦꯅ ꯊꯥꯖꯔꯛꯏꯕ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯃꯛꯁꯤ ꯈꯔ ꯌꯦꯡꯕꯤꯕ ꯑꯩ ꯀꯥꯟꯅꯅꯕ ꯉꯥꯛꯇ ꯅꯠꯇꯦ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯄꯣꯊꯥꯃꯤꯟꯅꯕ ꯌꯥꯕ ꯑꯥꯏ ꯃꯤꯟ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯔꯁꯨ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨ ꯉꯥꯛꯁꯨ ꯅꯠꯇꯕꯤꯗ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯇꯣꯄꯤꯛ ꯀꯌꯥꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯔꯀꯥꯟꯗ ꯄꯤ ꯀꯦ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯝꯖꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯁꯦ ꯑꯣꯀꯦ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯥꯖꯔꯛꯀꯦ ꯃꯣꯅꯥꯒꯣꯝ ꯏꯕꯨꯡ ꯅꯆꯟꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯨꯛꯇ ꯌꯥꯎꯖꯗ꯭ꯔꯤ ꯑꯣꯀꯦ ꯃꯣꯅꯥꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯕꯤꯌꯣ ꯆꯣꯡꯉꯗꯤ ꯍꯦꯛꯇ ꯈꯔ ꯌꯥꯎꯕꯤꯌꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯔ ꯂꯣꯏ ꯇꯆ ꯇꯧꯒꯗꯕꯅꯦ ꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯗꯨꯅ ꯂꯩ ꯑꯩꯅ ꯁꯤ ꯃꯌꯥꯝꯗ ꯅꯠꯇꯦꯀꯣ ꯖꯁ ꯄꯥꯔꯁꯅꯦꯜ ꯑꯃꯅꯤꯗ ꯋꯥ ꯅꯠꯇꯦ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯁꯨꯝ ꯑꯩꯅ ꯊꯦꯡꯅꯖꯕ ꯈꯔ ꯁꯨꯝ ꯍꯧꯖꯤꯛ ꯃꯣꯅꯥꯅ ꯀꯃꯦꯟ ꯊꯥꯕꯤꯔꯛꯄ ꯎꯔꯒ ꯁꯨꯝ ꯑꯩꯅ ꯀꯩꯒꯨꯝꯕ ꯅꯤꯡꯁꯤꯡꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯣꯜ ꯔꯥꯎꯟ ꯂꯣꯏ ꯇꯆ ꯇꯧꯒꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯇ ꯄꯥ ꯂꯩꯕ ꯃꯤꯅ ꯃꯇꯝꯒꯤ ꯏꯔꯥꯡ ꯀꯔꯤꯝ ꯌꯥꯎꯍꯧꯗꯕ ꯀꯥꯟꯗ ꯍꯌꯦꯡ ꯃꯃꯥꯏ ꯌꯥꯝ ꯁꯣꯟꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯅ ꯏꯄꯥ ꯄꯥꯗꯕ ꯂꯝꯕꯤ ꯑꯃꯗ ꯂꯩꯈꯤꯕ ꯀꯥꯟꯗ ꯑꯗꯨꯁꯨ ꯁꯣꯏꯒꯅꯤ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯆ ꯇꯧꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯅ ꯊꯥꯕꯜ ꯌꯥꯎꯕꯤꯌꯣ ꯏꯌꯥꯝꯕ ꯃꯟꯗꯦ ꯄꯣꯛꯄꯁꯦ ꯀꯩ ꯅꯨꯃꯤꯠꯀ ꯄꯛꯅꯒꯦ ꯕꯦꯗꯥꯟꯇ ꯇꯈꯦꯜꯂꯝꯕꯝ ꯃꯟꯗꯦ ꯄꯣꯛꯄꯁꯦ ꯅꯨꯄꯥꯒꯤ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯗ ꯇ꯭ꯌꯨꯁꯗꯦ ꯌꯥꯔꯦ ꯊꯔꯁꯗꯦ ꯌꯥꯔꯦ ꯁꯇꯔꯗꯦ ꯌꯥꯔꯦꯀꯣ ꯁꯤꯡꯁꯦ ꯄꯛꯅꯅꯤ ꯑꯣꯀꯦ
ꯑꯩ ꯃꯔꯛ ꯊꯪꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯃꯁꯤ ꯑꯩ ꯌꯥꯝ ꯇꯣꯏꯅꯗꯤ ꯍꯥꯏꯖꯕꯅꯦ ꯄꯤꯀꯦ ꯆꯦꯅꯦꯜ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯑꯃꯗꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯕ꯭ꯔꯣ ꯁꯤꯕꯨꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯁꯤꯒꯤ ꯍꯤꯔꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯉꯦ ꯁꯤ ꯇꯧꯍꯟꯅꯤꯡꯉꯦ ꯕ꯭ꯔꯗꯔꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯗꯤ ꯇꯧꯍꯟꯅꯤꯡꯕ ꯁꯣꯏꯈꯤꯕ ꯈꯛ ꯅꯠꯇꯅ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯖꯦꯁꯟ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯖꯄꯥꯟ ꯕ꯭ꯔꯣ ꯅꯨꯄꯤꯅ ꯌꯥꯔꯕ ꯋꯥꯍꯩ ꯀꯔꯝꯕ ꯋꯥꯍꯩ ꯂꯩꯒꯦ ꯁꯛ ꯊꯤꯔꯨꯕꯅ ꯅꯨꯄꯤꯅ ꯌꯥꯗꯦꯕ꯭ꯔꯣ ꯑꯣꯀꯦ ꯅꯨꯄꯤꯅ ꯌꯥꯅꯕꯁꯦ ꯀꯩꯅꯣꯅꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯃꯛꯇꯣ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯌꯦꯡꯊꯣꯛꯅꯔꯣ ꯑꯃꯗꯤ ꯃꯥꯅ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯌꯦꯡꯅꯔꯣ ꯃꯥꯅ ꯄꯥꯝꯕ ꯊꯕꯛꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯣ ꯋꯥꯍꯩꯅ ꯌꯥꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯣꯅꯥꯉꯣꯝ ꯀꯣꯡꯄꯥꯜ ꯆꯅꯝ ꯂꯩꯀꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯃꯣꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯕꯜ ꯌꯥꯎꯀꯣ ꯍꯟꯗꯛꯇꯤ ꯊꯥꯕꯜ ꯌꯥꯎꯀꯣ ꯏꯔꯥꯏ ꯄꯣꯛꯄꯗꯤ ꯕ꯭ꯔꯣ ꯅꯨꯄꯥꯅ ꯏꯔꯥꯏ ꯄꯣꯛꯑꯗꯤ ꯅꯨꯄꯤꯅ ꯊꯥꯡꯖ ꯌꯥꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯀꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯌꯨꯝꯁꯀꯩꯁ ꯌꯥꯔꯦ ꯕꯤꯅꯦꯛ ꯅꯣꯡꯃꯥꯏꯊꯦꯝ ꯇꯨꯏꯁꯗꯦꯗꯤ ꯅꯨꯄꯥꯅ ꯇꯨꯏꯁꯗꯦ ꯑꯣꯏꯔꯗꯤ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯌꯥꯔꯦ ꯐ꯭ꯔꯥꯏꯗꯦ ꯌꯥꯔꯦ ꯁꯟꯗꯦ ꯌꯥꯔꯦ ꯁꯥꯟꯅꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯖꯦꯁꯟ ꯈꯔ ꯊꯝꯕꯤꯔꯛꯑꯣ ꯁꯖꯦꯁꯟ ꯑꯥꯏ ꯂꯥꯏꯛ ꯌꯣꯔ ꯁꯖꯦꯁꯟ ꯑꯩ ꯁꯖꯦꯁꯟ ꯀꯣ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯑꯩ ꯉꯥꯏꯖꯔꯤ ꯑꯥꯏ ꯑꯦꯝ ꯋꯥꯆꯤꯡ Binex Nomaiten, thanks bro. Okay, welcome Binex. Oh Sanaru. ꯃꯌꯥꯝ ꯀꯃꯦꯟ ꯏꯕꯤꯔꯛꯇ꯭ꯔꯦ ꯃꯥꯏ ꯁꯖꯦꯁꯟ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯑꯃꯗꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯀꯌꯥꯁꯨ ꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯁꯤꯃ ꯇꯧꯍꯟꯅꯤꯡꯉꯦ ꯁꯤꯃ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯣꯀꯦ ꯁꯥꯐꯕ ꯃꯌꯥꯡꯂꯝꯕꯝ ꯃꯟꯗꯦ ꯑꯣꯀꯦ ꯁꯥꯐꯕ ꯃꯌꯥꯡꯂꯝꯕꯝ ꯃꯟꯗꯦꯁꯦ ꯅꯨꯄꯥꯅ ꯃꯟꯗꯦ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯊꯔꯁꯗꯦ ꯁꯦꯇꯔꯗꯦ ꯁꯤ ꯌꯥꯅꯤ ꯑꯣꯀꯦ ꯏꯕꯨꯡ 21 years ꯁꯨꯖꯔꯦ ꯏꯕꯨꯡ ꯏꯀꯥꯏꯔꯦꯗ ꯑꯦꯔꯥ ꯀꯔꯤꯒꯤ 21 years ꯏꯀꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯏꯀꯥꯏꯔ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯄꯨꯔꯥ ꯇꯟꯁꯤꯟꯈ꯭ꯔꯒꯅꯤ ꯏꯁꯥꯗ ꯈꯔ ꯑꯦꯛꯁꯥꯏꯠ ꯑꯣꯏꯕ ꯈꯔ ꯗꯔꯀꯥꯔ ꯂꯩ ꯑꯦꯐꯣꯔꯠ ꯑꯣꯏꯕ ꯈꯔ ꯗꯔꯀꯥꯔ ꯂꯩ ꯀꯣ ꯗꯣꯟ ꯋꯥꯔꯤ ꯑꯗꯨꯅ ꯆꯍꯤ 12 ꯌꯧꯔꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯏꯅ 12ꯅ ꯊꯥꯕꯜ ꯐꯖꯅ ꯆꯣꯡꯒꯗꯕꯗꯤ ꯅꯨꯄꯤꯅ ꯃꯟꯗꯦ ꯄꯣꯛꯑꯗꯤ ꯅꯨꯄꯥꯅ ꯁꯟꯗꯦ ꯌꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯐ꯭ꯔꯥꯏꯗꯦ ꯌꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯋꯦꯅꯁꯗꯦ ꯌꯥꯔꯦ ꯁꯂꯥꯝ ꯅꯝꯕꯤ ꯑꯣꯀꯦ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯆꯅꯝ ꯂꯥꯛꯑꯦ ꯌꯥꯝ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏ ꯕ꯭ꯔꯣ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯐꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯗꯣꯔꯦ ꯑꯣꯜꯃꯣꯁ ꯍꯧꯖꯤꯛ 29 minutes ꯄꯨꯡꯈꯥꯏ ꯐꯥꯒꯗꯕ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯦ ꯂꯩꯕꯥꯛ ꯄꯣꯛꯄꯗꯤ ꯕ꯭ꯔꯣ ꯅꯨꯄꯥꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯄꯣꯛꯑꯗꯤ ꯅꯨꯄꯤꯅ ꯌꯨꯝꯁꯀꯩꯁ ꯏꯔꯥꯏ ꯅꯣꯡꯃꯥꯏꯖꯤꯡ ꯁꯤꯡꯁꯤ ꯌꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯁꯖꯦꯁꯟ ꯑꯥꯏ ꯅꯤꯗ ꯌꯣꯔ ꯁꯖꯦꯁꯟ ꯑꯩ ꯁꯖꯦꯁꯟ ꯗꯔꯀꯥꯔ ꯂꯩ ꯁꯖꯦꯁꯟ ꯉꯥꯏꯖꯔꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯊꯥꯁꯤꯕꯨ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝ ꯑꯃꯗꯤ ꯏꯁꯥ ꯂꯨꯍꯣꯡꯕꯤꯕ ꯀꯌꯥꯝ ꯌꯥꯎꯔꯒꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯁꯤꯇꯜ ꯂꯥꯏꯁ꯭ꯔꯝ ꯀꯣ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯖꯔꯦ ꯁꯂꯥꯝ ꯅꯝꯕꯤ ꯕ꯭ꯔꯣ ꯉꯁꯤ ꯕ꯭ꯔꯣ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯁꯨ ꯏꯆꯟ ꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯟ ꯃꯈꯩ ꯂꯥꯏꯚ ꯇꯧꯕꯗꯗꯤ ꯎꯈꯤꯗ꯭ꯔꯦꯗꯤ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯦ ꯏꯆꯟ ꯅꯝꯕꯤꯁꯤꯀꯣ LJM ꯑꯥꯔꯃꯤ ꯚꯤꯗꯤꯑꯣꯁ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯀꯥ ꯑꯩ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯖꯦꯛꯁꯟ
Jackson kopi sak sare. Okay. Adune mayam mapung oina aise jumbalon khara focus tawjara ge tare ko. Jumbalon se mamang nei na blog oina semja ke besing do live to mayam khara nei na se henna mayam yam toina haibirak besing do sum haujarabane ngasi degi ko. Ado bro ay ngasi ikai ki thado ga kenomta hangjage bro yai hango yai kesu kaide na kesu kaide don't worry ichan na hangbu kaino sida hangbu nuwai draga so whatsapp ta sum message tharo yai kesu kaide ko husi hangbu yare sum hango okay aduna kani channel se shui ki bulang ki kya amdi yorong ngone hatare mayam da ina haibada fajadabu wahi wata kya amsu yorong gani batobu haribu mayam singdo soi bai se tamangam de aduna ngak minasi loina ikoi amato ina setminasi tabu channel sigi wakhandi aigi wakhandi kaino targeti ngasai na thamjabutuni aina khangmase mayam da khanganing muna han bai tar ai wakhanse aina karigumba ama forokpo aina karigumba khangaba mayam da hena khanganing muna hen bai tar sigumba khalai okay lingmai sagol sel pokpudi karamba numit ka sanagedagi ibung sagol sel se nupi gira nupa gira adum tang haibiro sagol sel pokpase ai nupi gi oragadi nupa dana yum sakisa aduga nithokaba then aduga irai si chana kani sum mayam na hangbirak matamda nupagi na sine nupigi na sine mayek chen clear oina ibirak naba khanganjari ko nupigi okay sogol sen nupigi si sogol sen nupi natro sogol sen si nupi oragadi nupa na Wednesday ko jumjigesa nithokaba thangja si oibigidaba Sapaba Melambam Sapaba May Nupina Wednesday Nupina Wednesday already Nupana Tuesday Sunday Friday Siam Pagnare Okay Live si yam di kuijararoige ma'am minute ani humuk tawjaraga sum losinjage nomagi topic macha khara sum haijage live ta ma'am anase sapaba me Thursday okay nupina Thursday haibo orangani ko nupina Thursday already nupana Wednesday then Wednesday Monday then Saturday si obigadaba okay mathang this wakhal losing yam oi tabada tagatsari thank you so much Sitaljit sapaba me okay Thursday hijakre then salam nabi nupa nupi ani se punna leiminari ngaida habidi brona su hena khanglamani thawai misak mathi ta kibase kari afaba fata fall lege madu karigumba uhodaba taragadi thoina fall kesu leiti ko aduga uhoba taragadi uhoba amasi makoina uhodab tarasu sima tawkhreana tammakpa leraba tamakpasina asengma thokiba taragadi khajitang jodugi fatab krasu lei adu kem tamgidraba kem khangidaba adodi kem adugi fataba fall kem leiroi haduna ahalaman sina kha ibirame ko ichan nambi salam nambi okay lingmai ibung na wa ngangbase tabada yam nungaye thank you so much lingmai noi myam na thagat pirakpa asina hena aisu hena nungaijai ko aingodade okay toksom Niranjan jet ki khubida sambru tungbase kai fat tabulege yet ki khubido tungbagi jaga lei tungbagi jaga se ki matung inna koina madugi fall lebine tawbo sambru gi fall haiduna aigi playlist changbiyo aigi playlist changbiragan sambru gi fall sida koktagina khong phau sida jaga da sambru tungbagi fall makan episode naina thamgrame tare
ꯑꯗꯨꯝꯕꯁꯨ ꯑꯝꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯃꯌꯥꯝꯅ ꯑꯣꯀꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔ ꯑꯗꯨꯗꯤ ꯍꯣꯁꯥꯅꯔꯣ ꯑꯣꯀꯦ ꯏꯕꯨꯡ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯄꯣꯛꯄꯁꯦ ꯀꯔꯤ ꯑꯐꯕ ꯂꯩꯒꯦ ꯍꯥꯏꯕꯀꯣ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯌꯥꯝꯅ ꯐꯕ ꯑꯣꯏ ꯑꯗꯨꯗꯤ ꯅꯥꯎꯕꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯗꯨꯒ ꯁꯂꯥꯝ ꯅꯝꯕꯤ ꯗꯦꯕꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯌꯣꯕ꯭ꯔꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯑꯩ ꯀꯥꯎꯗꯅꯕ ꯁꯤꯗ ꯏꯔꯛꯈꯤꯕꯁꯤꯗ ꯑꯩ ꯀꯥꯎꯈꯤꯕꯁꯨ ꯌꯥꯏ ꯃꯦꯁꯦꯖ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯁꯣꯔꯤ ꯃꯦꯁꯦꯖ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯋꯥꯆꯞꯀꯤ ꯀꯩꯅꯣꯗ ꯑꯝꯇ ꯏꯕꯤꯔꯛꯑꯒ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯀꯥꯎꯗꯕꯕꯨꯗꯤ ꯐꯩ ꯀꯣ ꯑꯗꯨ ꯀꯥꯎꯈꯤꯕꯁꯨ ꯌꯥꯏ ꯊꯕꯛꯁꯤ ꯌꯥꯝꯕꯅꯤꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯁꯦꯝꯅꯕꯗꯤ ꯍꯣꯠꯅꯖꯔꯛꯀꯦ ꯁꯨꯝ ꯀꯣ ꯔꯥꯖꯦꯁ ꯂꯥꯏꯈ꯭ꯔꯥꯝ ꯏꯌꯥꯝꯕ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅ ꯌꯨꯝꯁꯀꯩꯁꯅꯤ ꯅꯨꯄꯤꯒꯤꯅ ꯊꯥꯡꯖꯅꯤ ꯌꯨꯝꯁꯀꯩꯁ ꯁꯣꯟꯖꯅꯤ ꯊꯥꯡꯖ ꯌꯥꯝ ꯄꯛꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ ꯔꯥꯖꯦꯁ ꯂꯥꯏꯈꯨꯔꯥꯝ ꯌꯥꯝ ꯄꯛꯅꯕ ꯑꯣꯏꯔꯦ ꯅꯣꯏꯅꯤ ꯑꯗꯨꯒ ꯅꯥꯎꯕꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯅꯨꯄꯤꯅ ꯂꯩꯕꯥꯛ ꯂꯥꯏꯕꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯀꯔꯤ ꯐꯣꯜ ꯂꯩꯒꯦ ꯂꯥꯏꯕꯛ ꯍꯥꯏꯔꯒ ꯂꯥꯏꯕꯛꯀꯤ ꯖꯒꯥ ꯃꯌꯥꯏ ꯃꯇꯥꯏ ꯃꯊꯛ ꯃꯈꯥ ꯍꯥꯏꯕ ꯈꯔ ꯂꯩꯔꯤꯕꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯐꯣꯜ ꯂꯩꯕꯅꯦ ꯑꯗꯨ ꯂꯥꯏꯕꯛꯇꯅꯦ ꯑꯗꯨꯗꯅꯦ ꯍꯥꯏꯅ ꯈꯛ ꯑꯩꯈꯣꯏꯅ ꯄꯤꯟ ꯄꯣꯏꯟ ꯇꯧꯕꯤꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯁꯂꯥꯝ ꯅꯕꯤ ꯗꯦꯕꯤ ꯍꯣꯏ ꯍꯣꯏ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯐꯁꯨ ꯑꯩ ꯄꯨꯡꯈꯥꯏ ꯑꯃ ꯈꯔ ꯑꯣꯜꯃꯣꯁ ꯍꯦꯟꯖꯤꯜꯂꯛꯑꯕꯅꯤꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯖꯔꯦ ꯉꯥꯏꯍꯥꯛꯁꯨ ꯉꯁꯥꯏꯒꯤ ꯑꯩꯁꯤ ꯂꯥꯏꯚ ꯊꯥꯔꯤꯀꯥꯟꯗ ꯀꯃꯦꯟꯗ ꯃꯊꯪ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯈꯔ ꯍꯟꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯦꯡꯕꯃꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯁꯤ ꯍꯧꯖꯤꯛ ꯍꯌꯦꯡ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯁꯥꯔꯣꯏ ꯀꯠꯄꯒꯤ ꯃꯇꯥꯡꯗ ꯈꯔ ꯅꯩꯅꯖꯕꯒꯤ ꯂꯝꯕꯤ ꯈꯔ ꯑꯩ ꯈꯤꯇꯪ ꯃꯇꯝ ꯈꯔ ꯂꯧꯖꯅꯤꯡꯉꯤ ꯆꯧꯁꯅꯥ ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗே ꯈꯤꯇꯪ ꯄꯛꯅꯕ ꯋꯥꯠꯂꯦ ꯔꯥꯁꯤ ꯄꯛꯅꯔꯗꯤ ꯐꯒꯅꯤꯀꯣ ꯅꯥꯎꯕꯤ ꯁꯣꯔꯣꯛ ꯀꯥꯏꯐꯝ ꯂꯥꯏꯕꯛ ꯆꯞ ꯆꯥꯅ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩ ꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯐꯖꯅ ꯃꯄꯨꯡ ꯐꯥꯅꯗꯤ ꯌꯦꯡꯕꯤꯔꯤꯀꯣ ꯕ꯭ꯔꯣ ꯅꯨꯄꯥꯒꯤꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯒꯤꯅ ꯊꯔꯁꯗꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯌꯥꯝ ꯄꯛꯅꯕ ꯑꯣꯏ ꯃꯄꯣꯛ ꯅꯨꯃꯤꯠ ꯌꯥꯝ ꯄꯛꯅꯩ ꯁꯂꯥꯝ ꯅꯕꯤꯒꯤꯀꯣ ꯑꯣꯀꯦ ꯏꯕꯨꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯣꯀꯦ 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 ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯇꯨꯡꯗ ꯌꯦꯡꯕꯤꯔꯛꯀꯗꯕ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯕꯤꯔꯝꯃꯒ ꯂꯦꯞꯄꯤꯈꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯍꯟꯗꯛꯇꯤ ꯂꯥꯏꯚꯁꯤꯗ ꯑꯌꯥꯝꯕ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝ ꯄꯥꯏꯈꯠꯆꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯝꯖꯔꯤꯁꯦ ꯃꯤꯗꯤ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯀꯥꯟꯅꯕ ꯈꯔ ꯐꯪꯅꯕ ꯂꯝꯕꯤꯗꯣ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦꯀꯣ ꯑꯣꯀꯦ ꯆꯥꯎꯁꯅꯥ ꯂꯥꯏꯁ꯭ꯔꯝ ꯑꯣꯀꯦ ꯇꯦꯛꯆꯝ ꯄ꯭ꯔꯦꯝ ꯖꯁ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯋꯥꯔꯛꯄꯗꯨꯅꯅꯦ ꯑꯁꯣꯝꯗ ꯋꯥꯆꯞꯇ ꯂꯥꯛꯏꯕ ꯃꯦꯁꯦꯖꯁꯤꯡꯗꯨꯁꯨ ꯈꯔ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯗ꯭ꯔꯒꯗꯤ ꯋꯥꯔꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯉꯩꯁꯤꯗ ꯃꯦꯁꯦꯖ ꯈꯔ ꯁꯨꯝ ꯂꯥꯛꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯍꯪꯕꯤꯔꯛꯄꯁꯤꯡꯗꯨꯁꯨ ꯑꯗꯨꯁꯨ ꯈꯔ ꯁꯨꯝ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏꯚꯇ ꯌꯥꯝ ꯀꯨꯏꯅ ꯊꯥꯕꯁꯤꯁꯨ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯣꯏꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣ ꯑꯩ ꯁꯥꯟꯅꯗꯕꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯣꯏꯅꯦ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯃꯪ ꯐꯔꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯣ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯗꯨꯁꯨ ꯋꯥꯆꯞꯇ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯦꯕ꯭ꯔꯤꯋꯥꯟ